Mitei laktara mga ki maraibak Chief Minister gi makuta leire haiba si ningsingba fai haina World Mitei Council gi General Secretary Yambem Arun Meitei na thadrok pacherol amana fongdorakli cherol asina hai Mitei sing asi Manipur gi apunba lamgi saruktagi chada mga taruk khaki mafamdagi hendokpa yadana leiri ingkumza lising amaga chamapan homfudara mathoida Manipur da Mitei sing gi apunba masing chada homfu airamba adu hauzik ing listing ani tara mathogi census da Mitei sing gi apunba masing missing chada nifu mari da hantarakli Lona yadaba maongda ngasi fawa changsilakliba illegal migrants sing asina naga indigenous community fawa hendoktuna state asida masing khwaidagi yamba ani suba furup ama oirakli masida natana ing kumzali singani kuntarukta Manipur yauna leibak asigi assembly amadi parliamentary constituency singda delimitation tawhangadauri delimitation haibadi missing yambagi matung inna sit masing hengatbani mangkiba yabagi maongda leiriba mitei sing asida lakadori bachai khara asida mitei furup asi amuka hena mangkiba yana Maramasina India ki constitution na piriba scheduled tribe provision ki manung channa mitei sing asigi ngaklo oina ba tawba yaba amadi lokhatpa yaba thodang sing mitei sing na lokhatpa tangai fade hari World Mitei Council na thizuluba matanda mitei sing asi scheduled tribe list ta chanba yaba ki constitution na piriba rules sing asi loinik eligible oire mitei singa tanadara delimitation asi torakpa tarabadi mitei furup asi mangkibaka loinena Manipur gi aponba gi saktam dasu chauna singna ba ama laklakani Maramasina Chief Minister N Biren Singh na Mitei ethnography amadi Mitei anoba socio-economic asi parliamentary election haudringai mangoinana center da thabiyo haina palli